Indigenous Mukna Association Ima Kakching na Shinduna Pangthokpa Ahanba Kakching Mukna Jatra Moirangthem Abiya na Loukhre Ima Kakching na Shinduna Kakching Sangai Yumpham da Leiba Central Public Hall YM High School Campus da Ahanba Kakching Mukna Jatra Khannaba Sanakiba Mukna aduda Kakching Wairi Ibudau Kamlangba Lisingani Kun Mangage Mukna Jatra Nauba Nauremga Kakching Kulen Ibudau Kamlangba Lisingani Kun Mangage Mukna Jatra Moirangthem Abiya ani lamba tongnakhe Anigi lamba aduda Moirangthem Abiya na Nauba Naurembu thaduna Ahanba Kakching Mukna Jatra gi minthon asi phangkhibane Kakching Wairi Ibudau Kamlangba Harauba Lisingani Kun Manga amade Kakching Kulen Ibudau Kamlangba Harauba Lisingani Kun Manga ga mari leinana pangthokhiba Mukna aduda Athaba amadi atuba punna muknaroi taramari na sarukyakhe Mukna Jatra Khanbagi Thauram aduda Mayanglambam Rameshwar MLA Kakching Assembly Constituency na athoiba mithung KSS Birmangol President Ima Kakching na Thauram mapu Naurem Sanjit Kumar Caretaker Chairperson Kakching Municipal Council M Ashni Kumar Chairman Loktak Development Authority amasung Naurem Nopur Proprietor Bubon amasung Leiren Brickfield Kakching Lamdongna akhannaba mithung oina sarpyakhe